Yona sandok chaba numidang wairamgi manipuri pau meeting tabiriba punamapu taramna okchari ngasi Imphal da phongkiba huye lampau amadi naharol gi thaudangi editor gi ayaba laujaraga pau se asida phongkiba marueba pau sing pathokchari ahanbada local news pathokchari leima khongge army ke manakta maite gi yum mai thakiba proxy war gi saruk amani haina kokomina phongtokre ngarang July 13 leima khong army ke mamangda cookie singna protest tausin hanbagi mi khudong chaba lauraga lanjen aduna lairiba IDP singi mi laina daba yum sing mai thadokibagi thaudok asi manipur gi irang asi anauba masak ama mupi na ba khona bani masi english sing ani ga kunhumdo gi me ahum dagi chatharakhiba india gi proxy war gi saruk amani haina kokomi gi cherol amana hairi kokomi gi cherol amana hairi bana media na report singi live Steam video sing amadi mafam aduda khundariba miya maru oina kanto saban gi khunja sing amadi mayum mai thadok pikraba IDP sing aduna pirakpa paugi matung ina cookie sing gi rally adu karigi damakta Central Force sing aduna maitei gi yum manak nangna changsin halakhibano maitei sing protest tawhanna ba hona bada Central Force sing aduna cookie sing bu thadok tuna thamlaga maitei sing da onsinduna thingduna laikhiba karigino makhoi gi Mitmang maktada yum mai thabagi mai khu karakpa urava faubada miyam aduna yum mai thare haiduna Central Forcing aduda khudombi thinduna taklaba fauba tayarni haiduna laithoktuna laikhiba masagi mayum mai chakle haiduna yumbu amana changduna mai kannaba honage tawbadasu Central Forcing na changhandana thamkibagi thawong asina takpadi makhoina atamnana cookie singbu maitai singda kaihau handuna amuk irang asi Sagar hanabagi tanja ama thohan bani haina kokomina lawi manipur da tharak liba Central Force ayamba maitei singda amadi naga singda onsinduna thambagi thodok leibak miyam hupna khangna duna leirabani handak thokliba thodok asina su amukka hena mayek senghale ngarang thokhiba thodok aduga mari leinana police na fare hairiba chenaba miyoi sing adu tangai fadana akanba wahang pahong chathaduna makhoi ani adu mara leire haina cherak piba khaktana yaroi thaudo asigi mari makhong chumna makhoi ani kanana insin bano kamdauna chathabano amasung Central Force sing maraktagi kamdauna lansilaga yummai tharamli bano haibasi mayek sengna miyang khangna puthokadabani state laingangna asigomba thaudok asi tayang na lauduna laithokpagi mahutta chenaba miyoi khara fare hairaga manipur gi chief minister na condemnation note khara thoklaga laithokliba asina irang asi loishinna ba honabada thoina pukning changdaba amadi thokliba mahai langpok thaudok sing asi matam gi adumak yanaba chatpagi fibamda laithokpagi mami yamna chawna tari haibasi miyamna adumak uba fangli hauzi Paliba lengak asigi MLA amasung oiriba Sekngai Kendra gi MLA Haikam Dingo na fongdokhibada thokliba thodok asi army na thausadabadagi maitegi yum taruk mai chakhibani haina fongdokliba wafum asi lengak na lumna lauduna yengsinba amasung mathau ningthina tawramdaba army personnel sing aduda responsibility fixed tawfam thoi leimakhong army camp asigi akoibada security arrangement adu fazana laina matau karamna cookie singda mob sagalakli bano amasung mob aduda kamdauna maitegi yum lansin handuna mai thahali bano mai chakhalakpa adu urava faubada Central Forcing aduna karisu nachumdana mai adu tumna chaktuna ngaiba lairibano haibasi state laingangna mafam aduda duty tariba security in charge sing adugi mathakta athubada inquiry chathagadabani Central Forcing aduna masagi mayum mai chakpagi pendraba miyamduna pendaba fongdoktuna khongjang changsin badana ihing na hing taba makai furaga mob sagatuna yum mai tharamba kangbuna hanna yenglamdana haibasi cookie terrorist singbu sawatpani amasung Central Force na achan miran nai haibasi hairoidabagi maram leibra asigumba fibam asida manipur gi yelho miyamna kamdauna Indiana tharakpa Central Forcing da thazaba thamgani amasung makhoi leiraga hena khudongchadaba nangle haina
खलोइदबगी मरम लेते मरम अदुना मणिपुर गवर्नमेंट तंगाई फदना थोखिबा थौदोक असी इचम चंबा पामदबा थौदोक अमनी हाइना लैथोकपा यारोय मसी करमना ओइरकपनो हाइबसी मपुंग फाना थिजिनबगी एनक्वायरी अमा अथुबदा तौहनगदबनी मियामना सेंट्रल फोर्स थाजबा थमजिबा असिना मखा असुम चथरकलबदी मणिपुर सेंट्रल फोर्स सिंग मिरक्ता लैबा अमसुंग चथोक चसिन तौबा ngamlaktabagi tanja ama lakpa yai haibasisu laingakna khangminaba fai hauji naga amasung maitai singna amata oina punsinduna hingsa yatamba kuki singa mayokna na chatharakliba achumba wayen amasung laiba kannabagi thabak sing asigi safu indiana laingakta kanana pirakpa asina maram oiraga india gi proxy war gi master singna tongan ba lalong kya sizinaduna psychological warfare amakanna chathabagi mami tarakli ahanbada naga taruk hatuna thonglaga chakhibagi wathok aduda chenaba miyoi fabada police na maitai ani gi maming hana puthok silaktuna naga amasung miyamda chamamnaba thohannaba honaba maitai singbo aranba tahanaba honaba kuki singna maitai singi yum amuk mai thado handuna maitai kuki ge anoba lan masak ama amuk hanna thohanduna naga taru hatkibagi isu asi nathai hannabagi tanja lawakpa maitai singna nagada cooperation pidanaba fibam semba aduga nagadana maitai singbulana uhannaba honabada haiba thawong sing asi mathanta oirakpa natte masi delhi dagi design torakpa thadorakhiba plot amani masima india gi proxy war gi masak amani manipur da tangdu laitaba hanjin hange hairabadi matam sangna irang thokrudraba chingkhong gi mafam singda makhatana asegumba thodok thoktanaba akanba thorang laukhatwam thokpani maduna tabida lengak asina irang asi paiduna sanabagi mawongda central force singbu sizinaduna kuki singi khuthangda miyamda tangkak naina landa handuna thambagi thawong chathaduna proxy war gi saru ama oina tholokpa thodo haibasi lamdam asigi yelhau furup singi khangminasi ngarang thokhiba thodok aduda amang ata thokraba imung manungi miyoi sing aduna chief minister da thajaba piba amadi makhatana asigumba thodok sing asi amu hanna thoaloi haibagi thajaba ngamdaba laimakong army camp area asida masak thokpa thabak paikhatnaba thorang tawgani haiba ngamdaba amadi indiana manipur da chatharakliba proxy war asi lephanaba honagani haibagi thajaba miyamda paliba lengak asina piba ngamdrabadi miyamna hanadagi adumak haiduna lakpa irang asi loishinabagi wakhal lausing amasung thauna aikhoigi miyam asina khankiba lengak asida laite haibasi nongmagi mayek asum sengalakpani haina laugani manipur miyamna maru oina naga amasung atai khundaminari ba furup singda kokomina apel taujaningbadi haukiba chahi english sing aniga kunhumdoi dagi tholakhiba irang asi aikhoi cheksinna yengsinminasi delhi dagi design torakpa aduga aikhoi gi miyam gi mihut leina karisu taubangamdana sanglaba matam asida miyambu maithakta ngauduna thambaga pangkhak oiduna leirakli thengnamina nabagi damak amata oiraba lambida aikhoi punsinminaduna thengnamina bagi atopa lambi amata leite haibasi khangminasi asigumba tanja kaya ama tungda lakpa taragasu aikhoi punna pau faudok minaduna thengnamina bada amadi nagataru amasung micham kya hatkiba singi asigi achumba wayen fangjuba fauba aikhoi hanba leitana changsin minasi amadi proxy war asi apunbagi panganna maithiba piminasi haina appeal tauri Manipur da thokliba irang asi state sponsored terrorism ni haina thonawjam brindana fongdokre chahi ahum helaklaba manipur gi irang asi kangluki irang amatanate state na sponsor tauba violence amadi terrorism amani irang asi miyoi khuzo kharana leibak asi paisillaga tawningbata tauba prajagi apamba praja khonjen namthaduna thamba bjp gi Fascism lengak laibadagi thokpani haina nauna ya school kendragi intending candidate oina chongthorakliba
retired MPS 𝐶𝐢𝐯𝐬 𝐁𝐫𝐴 wafam asing asi Imphal gi BT Road ta leiba Congress Bhavan da pangthokiba Manipur Pradesh Congress Committee na sinduna party asina nauna tongan ba political party kayadagi changlakhibi masak nairaba miyoi singbu taramna okpagi thorongga mari leinana Brindana phongdokhibani ngasi Bharat ki oina state ayambada amadi Manipur da chatharakliba thawong asi Fascism gi lengak amani hairiba asi nathai ge hairabadi leibak miyam na iho hoba nattana atei lambi amata leiroi masida maru oina lamdam asigi yalho furup asi kanano haibasi hana khandokpa mathau tai laukhatfam thokpa amata leitraba iramdam Manipur gi fibam asi Haugadhan ge hairabadi lamdam asidagi BJP lengak asi maru fangna muthatlaba matamdata ngamgani BJP lengak asi maru fangna muthatpa ngamgadaba party Manipurda Congress nattana leiroi lamdam asigi miyamna su irang asi paliba BJP lengak na center gi yakai yengduna state amadi luchingbagi mathauna uthoktabada nattana kuki militant singbu saugattuna leibadagi maitei khakta landarambadagi haujikti ngasidi Naga Furup Singh dasu landarak pangamlibani lengak asina committee gi vase tawduna administrative model khaiduna kaglup furup kharak khaktamaki khananaba honariba asi kaidonung dasu mai pakpa purakpa ngamloi haibasi lamdam asida khunda minariba furup khudimangna khaminaba mathok tai haujik lamdam asida thokliba hingsa gi thodok sing ngarang maktada kanto sabanda thokliba thodok asi nongmagi oina routine pau ama oiduna leiri punamak sing asi BJP lengak lakpadagi experimental oiraba democracy chatnarakpadagini lamdam asigi miyamna saruk yaduna miyamgi apambana semba lengak adugi punna chatlaba matamdata aphaba lengak ama purakpa ngamba nattana fraction and democracy su lakpa ngamgadawribani ngasi BJP gi lengak na democracy bu namthaduna tawningbata tawduna leiriba BJP lengak asi Congress khaktamak na maru fangna muthatpa ngamgadawribani asigumba BJP bu maithiba piba gadaba party asida leibak miyamna saugatuna BJP lengak-tagi iramda Manipur asibu kanminasi haina phongdokhi amaromda Manipur Pradesh Congress Party gi president na phongdorakibada party asigi principal ideology amadi ningkha tamjingai mamangdagi hauna Indian National Congress asi ningkha tamnaba honabada sagonaduna lakpa party asida tongan na political party singdagi yawrakliba miyoi sing asibu super power politics yaudaba yade haina changlakpa miyoi natte lamdam asigi damak karigumba kharada oirabasu kathoklamlage haina party asida changlakhibani asigumba lamdam asigi damakta khanduna party da masak naiba miyoi khara changlakpa asina party asi amukta hena mapanga kangkhattuna leibaki damak thabak tawba ngamlagani haina phongdokhi ngasi nangno changlakhraba miyoi sing adudi th Oxford Singh Longjam Suranjoy Lasham Shusi Busan B Sarad th Brinda kh Devendra Singh kh Gambir Narshir Khan Anwar Hussain Kol Mohammad Sahid Khan chingbani Yung may thabagi thaudok sifai singna MP amada utkiba thawong adu usinnadabani mahesor thaunawjam ngarang numit yung bamatung pung amaga minute kunrom tarakpada laimakhongi kanto sabal amasung laimakhong chimangda leiba maitegi yum taruk mai thadokiba thaudok thokraba matungda mafam adoda MP Dr. Angomcha Bipol koijamna changsinduna mafam adoda ngak selakliba sentence force ki makok thongba official sing unage haibada sifai singna thawoi wayoi daba laithokiba adu ngasina RPI Athawale gi luchingba Union State Minister Ramdas Athawale ga mobile phone da wari sanau hairakribasu Usitaba thawongni haina RPI gi National Secretary Mahesor Thaunawjamna phongdokre ngasi yummai thakiba mafam sida mahangna hakthengnana chatuna yengsinbagi khongchata wafam sing asi phongdokpaga loinana atopa state kidi MP natraga MLA lakpada Manipur da makhoida uliba thawong asi
utlamloi masimak manipur gi miyambu usittabani haina lawi haiki political party ge khenaba thamloidaba security force sina achan mirai nai bagi damak thawong chatharakliba asi matam chana para tambi haudrabadi tunglam chatta chauna akaiba lakani kuki singna rally chasinaraga Taranipan Suba Punjab Regiment gi personnel singai mamangmaktada maitegi yummai than khibagi thaudo asi laibak thibani masagi mayummai chakpa haure kanbiu hainau wakatluba singda onsinduna tear gas mob bomb kapsinduna aso apan nanghanbata chenaba security personnel sing cherak pigadabani haiki panba yabadi ngarang numidang wairam NP Professor Angomcha Bimon akoijamna yummai thakiba mafam asida changsinduna mafam aduda leiramba Regiment asige personnel singa unaraba matungda makhoigi commander ga unage haikibani wafam asida personnel sing aduna pau pige haiduna MP bu minute nifurom ngai halabasu commander masa laktabadagi unaba fangdana halakhibani Mathangda National News amuk pathokchari CJP na miyam gi mateng hengalakpadagi July 10 Parliament tamna changsingadawri Mahairoi singna luchingba jantra mantra da chathakiba 𝐶𝐷 Janata Party gi protest asina ngasi miyam gi mateng hanadagi hengalakpaga mari lainana party asigi founder Avijit Dipke na khongjang asigi saruk ama oina tha asigi kunda Parliament tamna changsingani haina lauthokre khongchat adu jantra mantra dagi ayuk pung mapan dagi hauragani loinana numit adu Parliament dagi monsoon census tauba numika fangjinnari bani khongjang adugi damakta laibak asi sinba thungna lairiba mahairoi singi maikaida amadi makhoigi mama mapa singda saruk yananaba appeal tawrakli social media da thagalakpa message amada difkena laibak asida hanjina maru oina examination kayada maithirakpa loinana question paper leak oirakpa asina mahairoi singi maikaida wana honajabasi adu aremba tahalle haiki imung manungi mama mapa singna macha sing adugi damakta NEET amasung JEE sumba competitive examination singda mai pakna bani haina sel thada duna hotnarakliba asing adu lengaki maikaidagi examination sing aduda aranba kaya amadi asoiba yaurakpana maram oiduna aremba tahalle mahana makha taraduna July 10 Parliament tamna chatkadoriba khongchat adu ingtappa hingsa yaudana khongchat ama oigani maduna examination gi thabak thoram punamakta accountability laihanba amasung asoiba sing adu semdokpagi anoba thabak paikhatnaba taksingadoribani jantra mantra da chathariba protest asida political luchingba singna amadi public figure kyana saruk yasinduna 𝐶𝐷 Janata Party gi khongjang asida mapangal hena hapchilakli Kerala gi hana health minister oiramba 𝐾𝐶 Shailaja State aduge finance minister oiramba amadi MLA su oiriba KN Valagopal amasung state aduge minister oiramba P Rajiv mafam aduda laktuna khongjang loising aduga wari sanaki marak asida protest asida saruk yariba sidri fawbachara henbagi khongjang sangsiliba climate activist Sonam Wangchukna hakchangi fibam sokpa henzilakli ngasi gi thana numit 15 ni surakpada loinana arumba kg taret hanthaki India amasung Canada na CEPA gi wari sanabagi ahum super round loishinkre India amasung Canada da India Canada Comprehensive Economic Partnership Agreement gi ahum super round dagi wari sanaba Canada gi city Ottawa da afaba khongthang singa loina na loishinkre negotiation adu tha asigi taruk tagi hauraga tara fawa pangthokibani tongan ba center singda chauna
थम्बगा वाफम सिंगा लोइनना अहुम सुब राउंड गी सरुक अदु लोइसिंदुना लेबाक अनिगी मरक्ता अपुनबा अमदी अमना अमबु थाजनबगी खोंफमदा पांगथोक्तुना लुचिंगबा सिंगना थमलंबा वाफम सिंग अदु थबक्ता ओंथोकनबा होनारकपनी हाइना इंडिया गी डिपार्टमेंट ऑफ कॉमर्स की माइकेदगी सोशल मीडिया की पोस्ट अमदा फोंदोरकली CEPA गी ओइना कुमजा इंग्लिश सिंगनिगा कुंतरु की ओइना लोइसिंदुना लेबाक अनिगी लेंगाकना ट्रेड पार्टनरशिप की लमदा हौजिक मालेम की ओरिबा सप्लाई चाइना गई ओइबा अहोंबा लाकलिंगै मरक असेदा लेबाक अनिगी कानाबा याबा माइकै यौदुना वारी सानखिबनी CEPA असिना फ्री एंड एग्रीमेंट यावरिबा सर्विसिंग अदु खक्तदा मियेंग थंबता नतना इन्वेस्टमेंट गवर्नमेंट डिजिटल एंड अमसुंग सस्टेनेबल डेवलपमेंट न चिंगबा मतंगदा यावरी लेबाक अनिगी ऑफिशियल सिंगना पोलम कया मार्केटा यौरकपा मतमदा मरी लेनाबा हौरकफम अमदी टेक्निकल स्किन इंजिन एग्रीकल्चर अमसुंग फार्मास्यूटिकल न चिंगबा हिरमदसु यानाबा कया पुरखी हाइना सोर्स असिना मखा तारी मयाई काबा चिंजाक सिंग लेबाक असिदा पुशिलक्ट्रिङैदा सप्लाई चेन थुगाइनबा सेंटर न थबक पाइखतख्रे मयाई काबा चिंजाक पुशिलक्तुना खुनाई असिदा मांगहन ताहलिबा सिंग थिंगनबगी पांदमदा सेंटर लेंगांगना पाइखलकपा थबक थौरम सिंग असि ngasi फावबदा ngamkhai paring lana pusilakpa mayai kaba chinjak sing phagatuna chenaba sing cherak pibagi khongthang oiduna lakraba matungda पॉलिसीदा चाउना अहोंबा अमा ओइना मयाई काबा चिंजाक सिंग असि लेबाक असिगी ngamkhai paring यौरक्ट्रिङैदा सप्लाई चेन थुगाइना दुना पुसिलहलक्तबा अमसुंग इंटरनेशनल ड्रग सिंडिकेट सिंग मरु फंगना मुथतनबा खोंथांग अमा ओइना यूनियन होम मिनिस्टर अमित शाहना कोऑर्डिनेट मेरिट एजेंसी ऑफिस अमा लॉन्च तौख्रे ड्रग की मायोक्ता जीरो टॉलरेंस थंबा हाइबा लेंगा की खोंथांग असिगी परिंग अमा ओइरिबा अनौबा पॉलिसी असि चाही असिगी मार्च अमसुंग अप्रैल दा अमित शाह न चेल लौदना पांगथोपा अवांगबा थाकी मिफम कयादा अरोइबा वारेप सिंग लौदना सेमगलखिबनी लेंगा की सीनियर ऑफिशियल सिंगना फोंदोखिबदा मयाई काबा चिंजाक सिंगी मायोक्ता पाइखतकदौरिबा अनौबा स्ट्रेटेजी अमसिना इंडिया की पुसिलकपा ngamkhraba mayai kaba chinjak sing phagatuna drug sing chaitheng mayoknaba honabagi mahutta mayai kaba chinjak sing asi pusilakpada sizinaba transport finance amasung drugs sungliba groben criminals infrastructure na mityeng thamduna muthatnaba honagadauri anauba state asigi makhada home minister amit sahana Intelligent Information amasung Investigative Agency singda direction piduna International Narcotics Ecosystem asi kupna yengsinduna kamdauna mayok nagadagi haibagi report semba haunaba khanghankhre hairi Amit Shah gi direction makhada Information amasung Investigation Agency sing asina India da pusilakpa mayai kaba chinjak singi maru oiba trafficking corridor sing masak khangdoknaba achauba drug king pisinduna performance semnaba mayai kaba chinjak sing asiba asigi financial amadi logistic network sing likhun thinaba amasu golden triangle south east asia middle east amasung atopa high west oiba region sing da operate tauba termination singi network map taunaba khanghankhre hairi लोशिलकपदा इंटरनेशनल न्यूज अमुहना पाथोकचरी US na Iran gi military site chamaga nifuda misal kapsinduna landakre
Strain of Hormuzda fauduna chatliba jahaz amada Iranna landarakraba matungda United States ngasi anganbada Irangi military site chamagani-fuda landarakre Iran United States ki pakhum piba oina glove laibak sing Kuwait Bahrain Qatar United Arab Emirates amasung Omanda landaduna numit kayani khud thoknaba lepnaruraba West Asia da lan asi amuk hanagum hanjin halakre West Asia gi lan thokchingegi mamangda Strain of Hormuz asi malemgi oina thau amasu natural gas puthok pusin tawbada yamna maru oiba lambi ama oiduna lakhibani malemgi thau amasu natural gas ki Pothoksing Strain of Hormuz fauduna chatlaba adu nahona na US amasung Iralgi marakta khud thoknarakpadagini chathok chasin apanba pikhibani West Asia da thokliba lan asina maram oiduna Irana Strain of Hormuz khudum chansinduna thamkiba matam aduda malemgi oina engine gi crisis khawang khalakibani langi matamda thaugi barren amada US dollar chamaga kun fawa mamal wangna Yolam kibani US amasung Iralgi marakta ing tapa hanjilakna bagi warisana duna matam khara khud thokna ba lepluraba matungda thau barrel gi maman hantarak tuna malem gi leba kayana engine agency sing awangba mayokna duna hanthakibani nauna US amasung Iralgi marakta ungkhatna bagi changwang khalakibadagi ngasi anganbada US military na Iran gida khusu khulai thampham sing I pau fauna na bagi Machak Singh amasung atopa mafam kayada missile amasung drone kapsinduna landa kibani US Defense Secretary Plaid Hansen now online da phongdo kibada waron amada West Asia da thokliba lan asigi tekchak Iran na pugadabani nakal amarom da Iralgi parliament ki speaker Galivaf su nakal amatagi oiba lan loishinabagi yanakiba adu matam henkre haina phongdorakpaga loinana lan gi tekchak punama US na pugadabani hairi South Korea da sabagi sang Celsius degree kuntraga mapan yauduna heat wave tagi cheksin tharang lokhan aba khangankre South Korea da noma da sabagi chang asi Celsius degree kuntra mapan yaurakibagi ahanba oina news rating system da makha heat wave tagi cheksin aba laibaki miyam da cheksin warol thamkre anauba Rating system gi makada laibak asigi miyamna maram laitana yumdagi mapan thoktana ba khangan kiwaga loinana asabadagi ngakthokna ba ayingba mafamda lainaba su pautak piki South Korea da sabagi chang nomagi hengalakpaga loinana heat wave ki checking asi matam sangna mayokna ba yabagi oithokpa lai haina su official singna phongdokre Korea Meteorological Administration na laibak adugi awang thangba 𝐶𝐞𝐯𝐬 province da laiba 𝐶𝐞𝐯 amasung Pohang city da khudaki oiba heat wave tagi cheksin ba pautak pikre haina Korea Meteorological Administration gi chief Limisiona pangmi singda phongdokre khudaki oina heat wave tagi cheksin ba warol thamkiba asi laibak adugi miyamna ka hena khudong thiba mayokna danaba cheksin thorang lokhatnabagi khongthang amagi makhadani haina Limisiona phongdokibaga loinana heat wave ta miyoibagi hakchangda makhal kayagi laina thohan bada natana siva fauba yahongani haiki cheksin thorang lokhatnabagi warol piraduna leibak adugi miyamna maram leitana mayungi mapanda thokpa khudaktagi lepkadabani amasung pikliba angangsing amadi yumda yokpa sa nga singsu gari manungda thong thingjinduna thamloidabani haina phongdoki Europe Continents da June thadagi khanghaudana sabagi chang wangkhalakraba matungda South Korea lengakna anauba rating system amagi makhada leibak asigi miyoi singbu heat wave tagi ngakthokna ba akanba paujen pikhibani
President Donald Trump na luna chana tinaramba Lindsey Graham 𝐻𝐈 utkri. USA gi President Donald Trump na mahakayamna naknana Senator ama oiriba Lindsey Graham laikhidawaga awaba amasung 𝐻𝐈 uttuna mahakna khanglakpada khwaidagi afaba Senator amadi afaba miyoi amani haina phongdoki mahaki social platform da irakhiba warol da South Carolina dagi Republican Senator ama oikiba masagi chahi 69 sukraba Lindsey Graham America gi asengba Patriot amani hairaduna matam pumbada leptana thabak chatharamba miyoi amani haiki Republican Senator adu ngarang nunthilda khanghaudana narakpadagi laikhidabani hairi Capitol Hill da laiba mayumda cardiac arrest ni haina chingnaba amadagi laikhidabani Lindsey Graham handakta Ukraine da diplomatic oiba khongchet ama chatluraga halakpada ngairibani USA gi Senate majority gi luchingba John Thiungna mahaki maruf amadi colleagues oikiba Graham kathokpaga loinana US Air Force amadi Congress ta matam sangna thabak tawramki hairi kunja Englishing aniga anida South Carolina dagi Republican Senator oina mai paklaktuna US Congress ta maru oiba thaudang kaya lauduna lakhibani mahak laikhidawadi Israel gi PM su Nitayot ki awaba phongdorakli Matang sida numida wairamgi manipuri paulo shinjare meeting tabiriba punamapo amuka hana khurumjari.